Lakhipur Online Putoksaba August ki tang taramapan Yumsakation mit ki Khomjinba Pao tabirasi Ahanbada Maroi Pao Census tawdringeda NRC tawnana badabi tawraduna JFD ki pungnipunipan ki general strike na jiribamda sumasi gi mami takre Assam cabinet mipam pangthokre Barak Valley gi mini secretariat bu Assam secretariat Barak Valley haina mingtholagani Assam University Manipuri Student Union ki anoba body semkre Yumnam Sanjoy President H Khoiri Phababu General Secretary khankre Silchar ki Tarapurda train na taktuna naha ama thaudokhumda leikidre Arnapurna ghatagi Barak Turel chongthakiba mama macha gi asibak chang phangkre amasung West Bengal ki Kalimpong da khangauduna thokiba chingkin thapagi thodokta bike thoba ama sining chete hingaure Haujik mapung ba pau tabirase Manipur da census ki tabak haudringe ki mangoinana Rajya sida NRC hana tawbiu haiba miyam gi dabi ase lengak na tabi dabadagi campaign for just and fair delimitation JFD na Manipur pumba da lauthoki ba punipunipan ki general strike ki chaitheng Jiribam district da suphaure hau ki ba August ki tang 13 ki ahing nongyai dagi lauthoki ba general strike na Jiribam da miyam na lambi da thoktuna uwana chingba thamjinduna lambi thingzinki masina maram oraga lambi da chathok chasin tawba miyoi kaya masu thingba tanatana school college amaje office sing thonglana ki pharmacy sing di thonghang ki adubu mahausa gumna lambi da gari chen khide aduga Ima kaithel dukana chingba laloni tik tofam ayamba thonglona ki haina Jiri News Network tagi phangba pawasin haire masigi matangda Herikon Jiribam District Council ki President S Sainik Kumar na hai JFD na Manipur pumba da lauthoki ba general strike asi yamna maram chai mahakna makhata na hai matam gi oina census pangthokpa athingba mata leite adubo NRC asi hana tawraga masigi matungda mikok thiba si pangthokpiu haina mahakna dabi tawkhi JFD na masiga mari leinana kauriba general strike asida Jiribamda khundariba mipum khudingmakna amata oina mapung phana sagut minasi hainasu S Sainik Kumar na miyamda appeal tawkhi Manipur pumbada koi ki chathariba koi ki general strike haiba tare koi ki maruina koi JFD na kauriba koi ki general strike nipuni pangi ban nasida koi Jiribam da su koi ki hairiba koi ki issue se yamna maram chaba hai tare koina Manipur ki prajana haijari basi koi ki census tawro matungda NRC tawro matungda census se tawbiu haibani mase NRC census se matam ki tawbuni koina census tawbada koina thingba thamjade koi census tawbase yamna da maruiba koi tawdia da ba dugumba kanoni law mani aduna masi census tawbada koi ki Manipur ki praja moina athingba kasu lete but hairiba koi ki census ase koi ki NRC se hana tawbira kanda koi ki census ase mikok thiba ki kanu si tawbiu haibani masi ga mari lenana koi ki JFD na handak ngasi kauriba koi ki punumi nini ki koi ki general strike sida koi Jiribam da leiba praja singnasu hairiba koi ki strike asi mapung phana sogali haibasi ai media gi through da ai mayam da haijage aduga loinana hairiba koi ki Jiribam na koi ki sumaina tawjariba koi ki banasida koi ki Jiribam da leibiriba any koi ki praja singna haibtare others koi ki official singnasu any department singnasu hairiba issue sibu mateng pangbiona pangbibo ina koi ki Jiribam da koi ki tawriba koi ki strike asi mayam na mapung phana sogopiu haibasi ai social media gi through da ai mayam da appeal tawjari Assam ki Dispur Lok Sabha Bhavan da ngarang Chief Minister Dr. Himanta Biswa Sarma na mayai tangba lauduna pangthokiba cabinet miphamna tongan ba warep kaya marum lokre Barak Valley mini secretariat asibo Assam secretariat Barak Valley Silchar haina ming hongdokna ba cabinet na ayaba pikre mafam asida maruoba department kunthra nitoi mathau tahonna bagi pherep lokre Rajya sida anoba ko district nipan gi mathau tawba honaba ayaba pikre masida Kamalpur Borohampur, Ranganadi, Sisi Borgao, Sabua Lahoal, Khumtai, Katikora, Amasung Borkhola Yauri, Aduga, Mahiroi Singh Mental Health Ngak Senanaba Masung, Coaching Center Singbu, Yang Senanaba, The Assam Private Coaching Institutes Rule, Lisinganiga Kuntaruk Ayaba Pikre, Mahiroi Yankai Degi Henba Institute Singna, District Commissioner the Register Tongna Bahaikre, Nahasing Butabak Panganba, Lamjing Lamtakpa Masung, Entrepreneurship ki Anoba Youth Empowerment and Development Department Linkanaba Ayaba Pikre.
Indian Institute of Management Guwahati amasung Azim Premji University gi permanent campus sananabagi lam pikre angang singi yaipanaba Assam State Child Protection Policy lising niga kuntaruk amasung Assam Juvenile Justice Rule lising niga kuntaruk kisu kabinana yaba pikre Assam da Dairy Cooperative Society sing register tobagi mawong laithokanaba amasung digital da onthoknaba ayaba pikre Sinmi singi damak Assam Industrial Relations Rule lising aniga kuntaruk amasung Assam Social Security Rules lising aniga kuntaruk ki ayaba pikre aduga hydrocarbon exploration ki tabak thorom sing sagonanaba Assam Hydrocarbon Exploration Production and Upstream Economics Development Policy lising aniga kuntaruk ki ayaba su pikre Amar Barak উপত্যকাত আমি এটা মিনি সেক্রেটারিয়েট বনাইছিলো আজি কেবিনেটে সিদ্ধান্ত লৈছে যে সেই তাৰ ক্যাৰেক্টাৰটো মিনি সেক্ৰেটাৰিয়েট হ'ব নালাগে ইট উইল বি নোন এজ এ আসাম সেক্ৰেটাৰিয়েট বৰাক ভেলী আগতে আছিল মিনি সেক্ৰেটাৰিয়েট এতিয়া আমি সেই বস্তুটো বদলাই আসাম সেক্ৰেটাৰিয়েট বৰাক ভেলী বুলি তাক আমি নতুনকৈ নামাকৰণ কৰিছো আৰু 32টা বিভাগ তাতে আমি তাৰ পৰা পৰিচালনা কৰিম আউট অফ 59 ডিপাৰ্টমেন্ট আছে 32 ডিপাৰ্টমেন্টস তাত কামকাজ আৰম্ভ কৰিব আজি কেবিনেটে তাৰো গুটে এসওপি বা গাইডলাইনটো প্ৰস্তুত কৰে Assam University Manipuri Students Union umsugi lising aniga kuntaruk kuntaret session gi phampugodaba anuba bodi semkhre University asigi Union Bhavan da pangthokiba mifam amada Yumnam Sanjoibu Union asigi President amasung H Khori Phaba Singhabo General Secretary oina khankhre masiga loinana atei mari leinaba pham singsu khanduna mifam adulution khe Lakadur bichahi asida University asigi thabak thorom kaya amadi Manipuri mahiroi singi yaiphananaba amato oina thengnagani haire Silchar Tarapurda train na taktuna naha malai khidre narang lebak pokpagi ayukta masagi thabak mafam da chatpagi lambida laibak thiba thotogo du thokkibani haire leikhidaba naha adugi maming Pritam Nath kawi mahak Barman Parada Bharagi yuma madaleramani haire pau phongbaga Tarapurgi GRPF ki kamun laktuna asibak chang lokholaba matong post mortem gi damak Silchar Medical College Hospital da thakre haire Panbayai Tarapur Railway Crossing mafamda nakna leiriba rail line da toina asikuma thodok sing asi thokpa maramna rail line ga takna leiriba mafam singi ngak sembagi thabak kankhanana ba mafam asigi miyamna dabi tawri Haukiba irai nimita Silchar gi Annapurna Ghat ki Barak Turel da chongthakiba mama macha gi asibak chang harang phangle Ngarang lebak pokpa numita Gonirgram Kaithel manakta mafam adugi miyamna asibak chang adu Barak Turel da tawtharakpa ubada police ta pau piduna mama amadi macha gi asibak chang adu lokhotkibani Haksang adu phangma matamda nupi adugi makhwangda mahaki machadu phina chena punsinduna leramba thengnaki hairi panbayai hauki beirai numita Silchar gi Annapurna thongdagi nupi ama chahi mari makhairom gi angang amaga loinana Barak Turel da chongthakre haibagi kudamoina Thong mathakta nupi amasung angangi khongop amasung beg ama thengnabadagi turel gi mafam aduda leptana SDRF na thiumagi thabak chathaba haurakibani West Bengal gi Kalimpong district ta nong leptana chubana maram oiraga laibak kin thabagi thodok toina thokle lambi pampada khanghodana thoklakiba jingkin thabagi thodok amada bike tharokpa nupa ama sening chitta hingaure Thodogatuda miyoi amata sokapan thokibagi paw leite adubu landslide aduna maramoiraga lambi adu tingjinkre amasung lambi hangdokna nabagi thabak sing kudakta haukre haire विशाल भाई वो जाने पे गलो बाल और बाइक क्या थे जाने पे गलो केस हो जाए तो बाल जानो बाल वीडियो कर ला ओ जमेर बात से बाल विशाल भाई वो जाने पे गलो बाल
और बाइक कैसे जाने बेचे गए केस हो जाए तो बार Kangan jaba ma tongan ba computer coursing tambi takpina na bagitamak kasar Lakhipur gi ward number 10 da Luminary Tech Institute haina mingthon ba institute ama laglipa September gi tara dagi hangtoklakani institute asida ahan bagi oina BCC DCA ADCA PGDCA web designing tele with GST DTP amadi video editing gi coursing mapung phana tambi ge tawri institute asidagi lengak na sakhang laba certificate sing pibaga loinana scholarship ki khudong saba su pi ge tawri akupa marol gi tamak Luminary Tech Institute ki mobile number 98637 90566 natraga WhatsApp ki khutangda 70354 12347 number asida pau phauna bina pakhang alakle Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroi bada maru oiba paw amukhanna census tawdringeda NRC tawna na badabi tawraduna JFT ki pungni punipan gi general strike na jiribam da sumasi gi mami takre Assam Cabinet Mipam Pangthokre Barak Valley gi mini secretariat bu Assam Secretariat Barak Valley haina mingtholagani Assam University Manipuri Student Union gi anoba body semkhre Yumnam Sanjoy President H Khweri Phababu General Secretary khankhre Silchar gi Tarapur da train na taktuna naha ama thodokhumda lekhidre Arnapurna ghatagi Barak Turel chongthakiba mama macha gi sibak chang phangkhre amasung West Bengal ki Kalimpong da khanghauduna thokki baching ki thapagi thodokta bike thoba ama sining chete hingaure Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare